masi akhoi mamang da su yamna haina khre naina khre to platform da go aduga hujiki manipur da thokliba irang ase situation se akhoi thamapan sujale adu question se yamna chumi thamapan suba phawbada prime minister nangasi phawbada manipur da laktaba haibasidi hujik masidi party gi wanataba khoi manipur da laiminari punamakna wahan thok hangba yabagi tancha do tangkat tu yorobra haina khoi lowe ado khoina masi kanna hairuba kanda party de yadaba mongda lengak ta against obo in heta chapase masi khoi laibak thibani masi punamakte gi ngasai tamona su thambire laipak ki tamma phaningai shanti langningai solution laningai amagi amma phaningai idea piba apha phaba contribute idea piba mayam se yetnaba oina lawkhradi akhoi kari hairuni aduna idea phaba mayam contribute tawre lawdre adu lawraga tawramba taradi ngasi punamak sisu id thokloidra aduga solution su laram khradra adu center na ju akhoi da kigadra akhoi na haiba mayam su center na serious oina lawram gadra haibase asidi pop tabani adubu akhoi masengda haina dana lawna dana tawnari mayam se center su uba male se ubagi masigi advantage chauna lawkhibasu dum lei aduna ojekti lakchaning ba wafamdi akhoi na haiba yaba mayam haire thok akhoi na haiba nainaba mayam su adum tangkat naina su thokre adu lawgadaba mina lawre lawroidaba mina lawdre aduga taro hina dum tasengna tadaba mong da su leire tawsanaba mayam su dum yaure asina laibak thibani akhoi gi thodokse aduna akhoi na mamang edi he hobodegi he masi phajararoi masi solution nama thirase meeting ama tawrase lengak na mase meeting ma kawra se kaluk tribe community kuntramari manga leriba punna mak phaminaraga akhoi kari tawsige haibado akhoi madu nainaga dabane abo adugi platform adugi chance to phangki de abo madu kana na singini akhoi lengak na singa dabane abo aduna madu sinba ngamkhide CSO mayam sidi magi agenda lei magi agenda da lawro chapanena CSO na masi organize tawba ngamkhide ngamde habko sumaina yamna kankhatpa mongda chatharingai sida akhoi gi Amit Shah je honorable union minister je tang kun mapan nipan da lae meigi kun mapan kunthra phabu se leire kun mapan sida CM gi chamber da akhoi gi CSO khra kauraga unai ai adudasu aisu yaujabani I am the only person from the tribal order chingtam ko chingmi digi atopa di valley khakta gini atopa kari no su yaudre in fact akhoi na masi diplomacy or natraga policy hairadi adu numik su Amit Shah lakpatu da chingi khangde ama khangde tamugo CSO mayam kauraga phamina ramladi hena machu thokadabani adubu madu wakhan su yaudre even akhoi bhabu su uhaning de namna aina application iraga honaraga akhoi tawdaba yadane ai yaujabo wane ai thangda yaubani aba yengbiu tawri adu yaw aina aigi taram lakpa kanda ai haigadabda dum hai akhoina ama mawresu haigdaba poimayam hai memorandum su pisale aduga akhoi gi Manipur da influx na maram oiraga akhoi problem se toina dum thokigini mase center na phajana check view aduga thoriba tawriba punamak se center na athubada solution amadi pura pio abise ai haijakibani aduga Manipur se yamna multi ethnic state oiba group Manipur le pak macha population 28 lakh sida community tribe 34-35 leba is arrive nate ne asigi multi ethnic state oibanena Manipur State Peace Committee haigadra goodwill mission haigadra ama akhoi gi state na initiative lawraga governor na chairman oiraga thamba phai haibase aikhoina haikhiba leyebko madu haikhiba du de ge Amit Shah se khara interest well naina asidi chumi haina ma commitment pikhi aduga chalam daida mana asi legani haina lothokre yes numi hapta madi lothokte go adudagi akhoi gi Assam gi chief minister Hemanta Biswas amuk hapta ma leirag lakpani classic hotel da leiringe da akhoi se pabo chelaga akhoi unaru re unaba kanda maon da akhoi na chemu pisale sumaina state na aduga union home minister lapa kanda
ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯅꯤ ꯍꯥꯏꯅ ꯌꯥꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯦ ꯑꯣꯔꯗꯔꯁꯨ ꯊꯣꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯨꯀꯥꯟꯗ ꯑꯩ ꯍꯥꯏꯔꯨꯒꯦ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯦꯝꯗ ꯍꯥꯏꯒꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯣ ꯃꯁꯤ ꯇꯉꯥꯏ ꯐꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯂꯩꯇꯕ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯁꯟꯇꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯗꯥꯏꯂꯣഗ് ꯄꯨꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯨꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯦ ꯊꯝꯕ ꯀꯥꯟꯗ ꯃꯥ ꯍꯥꯏꯔꯦ ꯍꯦꯛ ꯆꯨꯝꯃꯤ ꯃꯥ ꯉꯁꯤ ꯑꯗꯨ ꯆꯠꯂꯅꯤ ꯑꯗꯨ ꯆꯠꯂꯀꯥꯟꯗ ꯑꯗꯨ ꯅꯨꯃꯤꯠꯇ ꯃꯥꯁꯦ ꯍꯟꯈꯤꯕ ꯀꯥꯟꯗ ꯍꯌꯦꯡꯁꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯍꯥꯏꯗꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯊꯣꯔꯛꯄ ꯀꯥꯟꯗ ꯂꯤꯁꯇꯨ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯌꯥꯎꯒꯗꯕ ꯃꯤꯁꯨ ꯑꯃꯨꯛ ꯌꯥꯎꯗꯕ ꯖꯥꯇꯤꯁꯨ ꯑꯃꯨꯛ ꯁꯨꯗꯕ ꯆꯤꯡꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯔꯦ ꯃꯈꯣꯏꯅ ꯈꯟꯅꯤꯡꯕ ꯈꯟꯕ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯕꯗꯨ ꯑꯣꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯗꯤ ꯐꯥꯈꯤꯒꯤ ꯊꯕꯛ ꯅꯠꯇꯦ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯑꯗꯨꯒ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯀꯅꯥꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯉꯦ ꯑꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯀꯅꯥꯅ ꯂꯩ ꯑꯗꯨꯒ ꯃꯤꯕꯨ ꯀꯔꯝꯍꯥꯏꯅ ꯗꯤꯜ ꯇꯧꯒꯅꯤ ꯁꯤꯒꯤ ꯐꯤꯜꯗ ꯀꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯀꯔꯝꯕ ꯃꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯃꯤꯟ ꯃꯛ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯄꯣꯁꯇ ꯔꯤꯀ꯭ꯔꯨꯠ ꯇꯧꯕ ꯀꯥꯟꯗ ꯃꯤ ꯍꯥꯏꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯦꯡꯉꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯌꯦꯡꯂꯒ ꯐꯖꯅ ꯁꯤꯀ꯭ꯔꯨꯇꯤꯅꯤ ꯇꯧꯔꯒ ꯁꯦꯝꯂꯒ ꯄꯤꯁ ꯀꯃꯤꯇꯤꯁꯦ ꯆꯠꯊꯔꯝꯂꯗꯤ ꯉꯁꯤ ꯑꯁꯤ ꯑꯣꯏꯅ ꯑꯁꯤ ꯌꯥꯎꯅ ꯁꯥꯊꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯦꯕꯀꯣ ꯑꯗꯨꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯕ꯭ꯂꯦꯝ ꯇꯧꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯣꯏꯕ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯄꯥꯝꯗꯕ ꯃꯌꯥꯝꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯀꯟꯅ ꯍꯥꯏꯖꯈꯤꯑꯕꯀꯣ ꯑꯗꯨ ꯊꯣꯔꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯣꯔꯛꯈ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯤ ꯇꯥꯔꯦ ꯀꯤꯅꯔꯦ ꯀꯞꯅꯔꯦ ꯆꯦꯟꯅꯔꯦ ꯃꯤ ꯁꯤꯅꯔꯦ ꯑꯗꯨꯝ ꯁꯤꯊꯈꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯆꯥꯎꯗ ꯇꯥꯃꯣ ꯃꯩꯔꯥ ꯆꯠꯄ ꯍꯥꯏꯕ꯭ꯔꯥ ꯌꯥꯝ ꯂꯥꯃꯩ ꯆꯠꯄꯗꯣ ꯂꯥꯃꯩ ꯆꯠꯄ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯃꯆꯥ ꯍꯥꯟꯅꯗꯤ ꯈꯔ ꯆꯥꯜꯂꯝꯕ ꯋꯥꯅꯦꯕ ꯑꯗꯨꯗꯗꯤ ꯃꯨꯠꯊꯠꯄꯁꯦ ꯂꯥꯏꯔꯝꯃꯦꯕ ꯏꯁꯤꯡ ꯄꯥꯔꯇꯤꯡ 4-5ꯅ ꯍꯧꯖꯤꯛꯇꯤ ꯂꯥꯡꯃꯩ ꯆꯠꯄꯁꯤꯗꯤ ꯒꯥꯔꯤ ꯇꯦꯡꯀꯤ 100 ꯊꯥꯗꯔꯁꯨ ꯌꯥꯔꯔꯣꯏꯕ ꯀꯣ ꯐꯥꯏꯔ ꯕ꯭ꯔꯤꯒꯦꯗ ꯑꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯗꯒꯤꯗꯤ ꯐꯔꯦ ꯑꯦꯅꯤ ꯀꯣꯁ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯃꯤꯇꯤꯗꯨ ꯃꯤ 10 ꯑꯣꯏꯒꯦꯔꯥ 50 ꯑꯣꯏꯒꯦꯔꯥ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔ ꯇꯥꯔꯗꯤ ꯊꯕꯛ ꯃꯊꯧ ꯄꯥꯡꯊꯣꯛꯑꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯤꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯗꯨ ꯂꯩꯒꯦꯔꯥ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯇꯥꯈ꯭ꯔꯗꯤ ꯃꯗꯨ ꯗꯨ ꯑꯣꯔ ꯗꯥꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯤ ꯈꯔ ꯇꯧꯑꯣꯅ ꯑꯣꯔꯗꯔ ꯂꯩꯌꯦꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯣꯛꯈ꯭ꯔꯕꯅꯦ ꯁꯤ ꯏꯀꯥꯏꯗ꯭ꯔꯣ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯣꯛꯈ꯭ꯔꯕꯗꯨ ꯃꯗꯨ ꯃꯊꯧꯗꯨ ꯄꯥꯡꯊꯣꯛꯑꯣꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯄꯤꯁ ꯀꯃꯤꯇꯤ ꯊꯕꯛ ꯇꯧꯕꯁꯨ ꯎꯗꯦ ꯃꯗꯨꯒꯤ ꯃꯤꯁꯟ ꯆꯠꯄꯁꯨ ꯎꯗꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯆꯟꯅꯤꯡꯕꯗꯤ ꯗ ꯃꯣꯔ ꯗꯤꯂꯦ solution go aina haining by the central government and the more unwanted accident may or will happen yo asini aduna worse adum lakrani ada aida july da waya akhoi ki karan thapa da interview lomoloboda a to z loin hai khreba ko prime minister na manipur da laraga dialogue tawdaba taradi manipur se wonderful planet in the world ko ama oirani worse oirani adi hujikti yengona ha adu stand mana haisi pwa haibane tamona haisi pwa haibane haina lawroidabane ba wa haidu da machang oiba yauribra lawraga state na adu lokhat piro ba khoi da ama du de to ba ko adu asigi matam da di akhoi yenna ba yaning de thiba thangloi tamo no फटबरा सजेशन पीरक पदु कलेक्टिव तौरगा कलेक्शन तौरगा मदुदा करमना चुमे फवे आबदुदि एग्जीक्यूट तौगदब मिसिंगना सेलेक्ट तौगदब बोनेबा अदुदा अखोय स्टेट हाइए करन थापादा अदुना प्राइम मिनिस्टर लाक्तब यारो अदुम लाक्ते अदुवाइन तौरे अदुगा प्राइम मिनिस्टर लाक्तब तारदि लीडरशिप दा पुलिस अमा पुथोरगा चेंज तौबा खोपा अमा तौरगा अनौबा न्यू थॉट अमा प्रोसेस अमा चटपा हाइबसु अदुसु तौद्रे बो फेल नेबा टोटली फेल नेबा हाइरिबसे प्राइम मिनिस्टर ना लारगा होम सेंट्रल गवर्नमेंट ना लारगा डायरेक्टली इनडायरेक्टली अखोइगी इचिनाउ कुकीगा मैते मरकता अंडरस्टैंडिंग मिसअंडरस्टैंडिंग लेबसे अनिमकता उनरगा डायलॉग तौरगा चथबा अमा अदु ngamloi हाइबा तारदि ngसाइगी सिदा डायलॉग तौबा याबा अमा अखोइना लीडर अमा थंबको अदुमाइना तौरगा तौबा तारदि ngasi si oina yauro moidra haina aidi thamjaninge aduna responsible sidi government gini state central government responsible mai lobata adubu laibak thibadi now responsible central government logadabani adum mana hojik akhoi mayam na adu matam da center da chaiba da ngangba kandadi akhoina kari asira
moida yetna bakumna lauraga central government da support over manipuri mi si mu yauri laibak thibadi akhona center da kanna BJP da wana taba leadership ta ngang ba kanda moida mu support over mi yauri ko adu de kari hairuni aduna hojikti responsible se kana na logada bono center na lodam na tro maram di manipur se india gi makha da leijabani abo aduna moina logada bani aduna masigi matang da politicians aduka ngak po madi masigi marak sida tha mapan sure ngasi ruling di khang dare political mayam pun salaga MLA mayam pun salaga minister mayam pun laga prime minister da sigi ma lak pudu to tamo lak pudu to ba do tha mapan sida manipur gi MLA singna prime minister unare hai ba amdang de ulone laite abo utte unaba pi de ba ado akhoi praja di thamgro manipur gi peoples na elect taw khraba sabadhan kaino akhoi gi loan na yaraba adugumba elected oiba madugumba india gi recognize tawraba adugumba system da leiriba MLA hampu sibu prime minister na de habsidi unaba ngamdri hai sidi ko adugi akhoi na MLA sing do haite haina chaiba na wana chadaba MLA sing do da akhoi na chaining bai wana taba thamapan surabada aina people gi representative ama oiraga aina laipak asigi nation asigi prime minister ai unaba ngamde hairade aina MLA oiribagi legacy do madugi karino capacity do power do kadai de leiri gyaba sidi am ikai ningai ne asidi mabu deny toba mabu hanthana lobuna taba manipur praja pumma ne ado MLA hampusina kari tawgani chalaga yang khera ni pura yang chala lakhaida prime minister na akhoi bu unna ningdaba tardi akhoi loina resign to thokhrani dudi manipur state che mangera legera akhoi khangde haigadabane adu yengo masi kalama ruling su khangde minister su khanglaga sigi matang da prime minister ga wari sabadi leitre khara chale appointment niraga moi pulap punga unagani haina tawre thama gumba ngairaga unadanna hankhre si kari hairu da bno brother go kari hairu da na id khangde adungba lepak adugumba phifam da akhoi hingli aduga sonda kamaina akhoi solution du purap ngangani haige dobuno kamaina sonda landu mai pakani haige dorim no hajari bako dugumba prime minister na unadaba haibisi maram leire abo adu ere hojik akhoi na tawgadabadi aigi party phale adu kangone akhoi na adu ne lepa akhoi na kan ma adu phabane aduna nganglaga adurom da chakadaba pot nate haibo adun maina mina akhoi da usito thawaina tawkhraba taradi halaraga praja akhoi ngamdare akhoi MLA wairosu unaba ngamdare mayam pulaga akhoi kari tawsige akhoi khut samnaraga ai MLA gi walate nang kaino gi walate chamane akhoi leibaki karino tawrasara solution kamai thisara haibedu public da pisaloidro adusu amu tawdre adu hojik khwaidigi ikaibedi manipur gi karariba MLA hamphuse lo namakse MLA se sigi manipur gi issue da ngasigi manipur gi issue da prime minister da unaraga wari sade hairadi kamaina lakada buno haimneda adu aldi manipur da lakani haibedi mang phawdre haba chalaga unaba adu former chief minister ibobi su yaura chalibini ko adu phawbada unaba pidre haire adu je something karino amal lere haibse kadana naina khangadabno barjai khoina adu ngasi aina paulo taba kanda JLP hebra Rashtriya Lok Shakti Party RLJP hai male RLJP gi union minister food processing gi mana kanna pressure piraga especially manipur gi tamakta hojik cabinet phamgani haina ngasai pau phangjai ko adu yamna nungai adu maina kaino se logadabani aba hana thengmale ba adu si ju ngarang mi amna sirakpagi adu ama aduga peace dialogue tawdadana karamaina solution lakadabano goodwill mission thadadna tamo karamaina solution lakadabano wana landu di tawna sunu khara ma tawrasu lansi akhoi loina tawbon mi natena natra lan tawdaba mi am yawri e dudi lan tawdaba mi singdu da akhoina pot ama sinaraga nakhoina dialogue tawbiro hawro haina tawrodi tamna natra akhoi punsi chumna sum lan tawnaraga leise hebra aduga lan tawse hairese waribu hojik lan tawse haiduna akhoi ai khundigi nomai paira lapa yagadro sida pharani ye tamo la nomai paira huji chatpa yagadro kari la nomai phata debo sini aba khoi gi potse ko aduna masi haigadaba su yamna luwe adubu haisu haini akhoina haiba kanda
ucek ta nori na kap kan da ko maru du chuman da na pan ba gi ucek na yen thi hai ba wari amal le ba ko ado tamu khoi to mayam na nung si ba gi achumba lai bak da khoi irang lai haning da ba gi khana chen na da ba tawning da ba gi akhoi na peace ki kan na hai ri ba lauri ba se khang de kana gum ba gi di kaino tu chungbu gum na dum chakhi ba se moi di peace pam da ra di khang de ko se about all the communities parties ko aduna hojik quite important se kari no ira emergency meeting amako akhoi inclusive of all communities sillaga karamaina mase tokhansira kamaina akhoi gi solution se puraksira kamaina kaina tawsira haibagi akhoi policy ama seminaba meeting ama phamina da bataradi akhoi dum tawgni lengak le haina hairi basidi akhoi thajaba yade hojai adudi lengak le ado haira kanda unified command chairman mina pi khre unified command pai da bagini haina nam thoy ko adu erdi karino ma tarkadi leitroba ado hojai gi phifam se si yaura kanda hojik di micham lan pai ba tawa nomai pai ba pai da bigi wa lete afam pham da kap thana raga hoji mi siri sini tamo ho ado erdi asigi phifam silak pasi da akhoi na government le haina kama haida bano lo no de le na haigada bano aduna yamna angakpa mafam da akhoi gi situation da ko adugi kaino stage da akhoi yauraga leikhre ba aduna masida ina lak chaning badi masi center government na silent topasidi totally lale chumde dubu politicians in a praja in a karigino manipur da dup iran thok na mi sira wat kaya thoklaga central government na silent tobuno haibase se praja khata na hangda banate lengak ta family ba che da family ba sing su se hangda bane haijari ba ana masidi party gi wa leite congress ki cpi gi bjp gi wa na te ba wa adu di mana party to komla party to hena chauna lairagni hairo de kari hairo ni adu di pajana parapi gera paro piro akhoi kari hairo ni duga sida akhoina hena lauraga hairaga anda akhoi amarom da minority gi sense da chalaga ko akhoi su safety leite hoje akhoina dang haigani hai heta akhoi da threat tawrakani ama threat tawrakani adu di law and order leitre ba adu da akhoi sikumba haigada ba punna makse su hojik de tankhre haigada ba me amsu haikre adu bu law da bagi potu ne ba ko adu na hojik ki matam da chief minister de gi hauraga governor de gi hauraga chief secretary de hauraga dgb de hauraga loi namak ahing tum da na 24 hours se akhoi meeting tawraga kaino mase observe tawraga leiraga kanamata yaba yaning da yet na ba thamoi da bani whoever manipur nungsiba mayam natraga lepak sida santi purapa yam apamba makhai loina lao haigada bane ba invite tawgada bane loina lao tawsira na idea do puthok se adu na tadana moi khra kyan ta da ba khra na tv da putte discussion tawra khangdi khangdana haina ngahak le angam amangang ba amung ngahak le ga akhoi tawroni adu paloni ngahak namu hai ba ko adu ngahak mu chalaga aina hai kala hunbo wa na te ko aina facebook da phangjaba media da phangjaba hai wa ne ko sum taw le ga sum da di noma gi ani party ni mak se kap na dana ko cookie su soe cookie su yamna wa ko maite su sire maite su yamna wa re adu akhoi naga su yaw de hai bwa ni akhoi naga su huji economically tamo aduga education akhoi gi punama socially effect tawrabani impact tawrabani ba adu malna lairi sida aduna lan se khangde punsi chumna dum tawraga lan tawraga chathase hairade khangdare ko lan dum tawbiu adu lan se tawbasina phatte haiba tarade something akhoi lengakna meeting wari sabra natraga meeting phambra natraga mission thabra amade tawgadabane ba adu huji center na silent spectator oina laikhraba haibasidi masidi kari bu haigani ngasai tamona haire macha nupa ahanduda mapa aduna nungsidana agari accident thokdana leire haisu ai waisunu da haina yengba chatabaga go number 4 kaplaga leire nata mina phubire haida i tar awaisu sirasunu da ma do haiba kha inde haiba gira adugi mong da khoi sil lei khre ba ko brother aduna laiba yamna thi aduna hoji center na interference to bana tardi ichi na cookie ga maite gi marak se da id solution lakada ba se yamna khara labna leibra haina